Sabbath, Sabbath Salam, Mayambo, Siguma Paza Krabat Nungai Krabat, Ishorgi Aseng Banumit, born a Tan Krabat Numit Asida, Ishorgi Inkatap Tabagi Bor, Adu Punamakna Pambo Ishno, Akoigi, Mi Oibanina, Akoigi Awa but Labor Potlum Pumnamak, Anna Ayek Ladyba, member Kia Labor Taram Nabasu Lady, but Nako Pumnamako, Proposition Christagi Minga, Ishorna Nakoigi Potlum Pumnamak to Lopopiraga, Maki Potlum Ayang with the PB Boys. Ngasigi akoigi Sabbath School lesson ase Nipan lesson number 8 Education and Redemption haba asigi parada akoina tamjagani. Education harabadi tamba henna khangjinbagi henna khangnangai gi damakta natraga lausingdu hengat nangai gi damakta tamba haibagi matangni aduga and redemption kanbiba lauthokpiba pap akoina papta leba matamda paptagi Ishorna Koibo Kanbiba Laibi Kraba at Haibiba Asigi Matangani Education Amasung Redemption Heba Asi Nigi Marimata Kari Lina Bra Habiki Parat Nasi Konatam with Ogni How's it denied that show Matang Habise Wang Toyaba Sagat Leba Kogi Paisho Napunam Kalitina Tagatli Paisho Kona Sabbath School lesson Asi online get through the How's it denied Ahanbada Kogi Papum Namako Pire Haraga Egichinban Asin Hak Sopio Tawai saying Basu Kogi Elector Yauna Bire Haraga How Badi Loiba Pova Nahna Yaubiraga Tabi Riba Pumnamaki Tamoisu Sopiraga Henna Nahaki Minglendu Naki Maramadu Kambangam Nangagi the Makta Naki Pautak Adu Henna Bhata Bangam Nangagi the Makta Nam Subo Pinabu had in a pie short Dolaba and Nizaba Punamakasi Proposition Christagin Nizabni Zanbiduna Sagatana look at you Amen Nasigi Akoigi Memory text as in 2 Timothy chapter 3 verse 16. Asida kari Hebra haraga sastra asi sastra de ibiriba yauriba pumnamak asi ishorna insin biraga mage thwai sengman insin biba wahai singni henai asi se akoi Christian gi doctrine gi demakta takpi hanba chumhan nangai gi demakta tambi nangai gi demakta dharma chenba lambi gi da tambi takpi nangai gi demakta ni haina akoi gi memory text se Nasi akoigi sida pibiri Sastra da Ishorgi Nungsiba Magi Masa akoigi damakta Nungsibibigi Wari ase akoina Fazanna Paba Pangi Asisida akoina Ishorgi Tauzal Aran Kubam asisida akoina Tabak kaya tawrabaso akoina Tanbam Ngamgadawba nate Adubu akoina Ngamjagadawba Adudi karira haraga Ishorgi maramda Henna Khangjinba Mahaki Aningba asi karira haiba Asi Khangjinba asi akoina adubudi akuna Khangbangam Dubdi Talaga, Henna Khangjin Mangamani. Sastra Asi Khangangai the Makta, Akuna Sastra as Pazana Paraga, Bahata by Amnadaka Tabni. Ishorna Nang Ibu invite Tauduna, Kaubi Duna, Lairaga Lebni, Asida Akoina, Mahaki Kauriba Konjela Se Akona, Taraga, Mahak, Manda Changzaraga, Mahaki Aningba, Mahak, Ishori Maram the Henna Kangba Asi, Christian Ama Oibegi, Tokam Tokpa, Kampam Tokpa Ama Oibini. Sunday the Sangba Matamda in the image of God. Ishorgi Magi Mamida Hainahe. Title Asina. Genesis chapter 1 verse 26 Amusum 27 da Taruk Shunabat Numit Asisida. Ishor Makoina. Ishor Mahakna. Haujikti Akoina Lakraga Mi Asi Akoina. Shemra say Haina. Akona Genesis da Baba Kona Pangi. Ishorna Hojikti Asida Paliba Texta Paliba Asi Mi Amana. Ishor Amana. Ngaktang mi ase sembanate adubu sida kari hebra harag and God said let us make man in our image isho mahakna hojikti akoina haina palle akoina haiba ase hojikti mapa macha thawai asengba mokoi ahumna hojikti pullaga mokoi gi saktam manaba oina hojikti mokoina samudra da leiba kangphan da leiriba atiyada leiriba pumna makko yengshin nangai gi damakta Asigi mapu oina ngai the makta Ishor mi ase magi saktam do oina sembiye hana haiba ase kona Genesis chapter 1 verse 26 amasung 27 da kona papa pangi amasung Genesis chapter 5 ki verse 1 amasung verse 3 da adu da shu okoina Ishor na mi ase magi mami da magi image da sembiye haiba kona su sida papa pangi asida hairiba magi mami da Ishor gi image da sembi ba haiba ase kari oigeda woman ba chinnausa Ishorna mi bu sendringai da mengsing de yengraga natraga magi sakse kamaina tawbra haibedu ising de yengraga mi se semba adu bu haina bra
natraga mishu Adam ga if se sembiba matamda ishorgumna pangan kanba ishorgumna tawba ngamba ishorgum chakmanana sembi haina bra natraga kari haina ba oramudra Sastra nadi akhoi ishorgi image sembiba asi kari haina bra heba ase Sastra nadi explain phajana tawde akhoi na paba uba phangde adubu akhoi na khangadawba amadi karira heraga ishorna mioibabu sembiba asi magi mamida magi saktamda akhoi mioiba asi mahna sembira mani ahanba Adam ga if asi easy white na education ge paragraph 14 taramari digi taratruk phobda mahna kari hebra heraga education gi panthumpham asi sidi karira heraga takpi tambibagi panthumpham asi sidi karira heraga mioiba asi hanagi mahaki sembiba mapu gi mahaki image ta amuka hanjin ngai gi damaktani hena easy white na khongonda takpi tambiduna le mioiba asi ishor gi image ta Adam ga if asi sembiramani makhoi se ishor ga nakna shu laiminaramani adubu papna hek prithvi da lakhiba matam adude gi hauraga pumna mak asi change oiramki do hojikti ishor na oza oiduna mahakna oza oiraga akhoina satra oiraga hojikti ishor na akhongonda takpi tambiba asi karira haraga amuk hanna khoi mahakki saktamda leiba aduda amuk hanjina ngai gi damaktani haina easy white na so khongonda takpi duna le hojik ishor na mioiba bu sembiba asi mahakka close relationship leina ngai gi damaktani nakna leimina ngai gi damakta mama mapana macha asi pokhraba matungda macha asiga mapaga mamaga henna naknaraga leimina ngai gi damakta asigumna hojik ishorna nang ai sibu sembira benina sembi ba mana akhoi sembiba mapu era benina akhoi su mana akhoi bu magi manakta leiba asi mak na su pamani adumak to akhoi na su ishogi manakta leina ngai asi akhoi na su honna jagadau bani hojik Christian ama oina akhoi na wakan tawraga akhoi isa da akhoi na hanglese ishorgi image ta lairiba ishorgi mamida mahna sembiba haiba asi amarom da hairabadi aina bahap tabada hairabadi ishorgumna nungsiba haiba ishorgumna kokpiba haiba ishorgumna ingthat thaba leiba apongba leitaba sauganba leitaba nulukjaba leiba haiba adumaktuni aduna hojikti Christian ama oina nang aina prithibida chatpa matamda akhoigi society da kerole kaida leiba matamda natraga church ta chatpa matamda akhoi church manungda natraga akhoi school da universities ta akhoi punsi chuppa hingba punsi matam asisida kamhaina asigumba lamchat ase akhoina puba darkar tabra akhoina ishorgi image ta hingba asi kyam darkar tabra haiba asi akhoina wakan se tause mande gi parada akhoi changjese just as Jesus as teacher Prabhu Jesu Christana oza oina oiba hebigi matangda Prabhu Jesu Christa ase akhoi sasada mahak ngonda mingthol asi tungan ba mingthol asi mahak ngonda kaurami mahak ngonda master rabbi haiba oza haina bani amasung mahak ngonda ishorgi jawmacha haina su mahak pusu khangne amasung natra kanbiba mapu haiba su mahak ngonda khangne Prabhu Jesu Christa na prithvi da chahi ahum tangkhai leba matamda mahakna master amasung rabbi haibagi mingthol asi mahakna pangramki adu oza haina bani asi mahakki ministry tawba matamda mahakki pausandokpa matamda mahakki thabak amasung kanbiba gi aran khubam gi lambi asi yamna tied up oiba link oina duna leibni asida akhoi Isaiah chapter 11 verse 1 to 9 da akhoi paba matamda verse 1 degi 3 da akhoi paba matamda Masaya asi lakaniko pokaniko haiba asi mangzauna na prophet singna maijau singna prophesy tawduna laikhibani asida mahakna pokrakpa matamda mahak asina kari lausing asi mahakna purakani mahakonda lausing asi laigani takpi tambi nangai gi damakta lausing yauba gyanta nangai gi damakta pumnamak asi mahakna purakani magi mathakta laigani haiba asi akoina Isaiah da mangzauna na akoina paba phangi asida verse 9 da prithvi ase ishorgi mahakki lausing asisina thangani samudra asisida isingna pulak khumjillaga thanbagumna ishorgi lausing asi thangani hena haramki
asigi lausing asi Prabhu Jesu Kristana prithvi da lakpa matamda ishor gi lausing asi pautak oina mahakna teaching oina purakraga lausing asi akhoi mi miyam ngonda takpiramki mahaki parables mayam pandam piba mayam natraga parman piba mayam pumnamak akoina tamjaba yaba pumnamak asi Prabhu Jesu Kristana oza ama oina lakraga akhoi ngonda tambi chinnaw sa akoina Prabhu Jesu Krista ase hapta chupa numit ret laiba ase sida numit amangak tangda ayamba akhoi di numit amangak se Prabhu Jesu Krista ase akhoi go oza ohenduna le aina haina badi hapta amada numit ret le numit ret ki manung sida sabat numitta akoina chatlaga sabat numitta ngaktang Bible hangraga Bible paba kungai mayam su leiduna le adudi adum tawba matamda akoina hapta ama sida numit amangak tang Prabhu Jesu Krista bo akoina akhoi go oza ohenbani adubo hapta ama sida numit taret sida nuti ki akoina Bible paduna Prabhu Jesu Krista gi pautak asi akoina paduna lairabadi akhoi nuti gi hapta amagi numit taret sida Prabhu Jesu Krista bo akoina nuti gi akhoi gi oza ohenduna laibaga chap managa dawpani aduga ichinna sa kanagumba oza natraga mahakna mi atopubu tambige takpige haba matamda ahanbada mahakna Prabhu Jesu Krista ngonda changjaraga mahakpu mahakki oza ohendrabadi mahakna mi atopong takpiba matamda asoiba legedawba yamna chawna le aduna akoina akoigi oza asi Prabhu Jesu Krista bu oihalaga hapta chuppa sida nutigi mangondegi akoina tamjaraga adudegi akoina Prabhu Jesu Krista gi teaching mahaki pautak adu lauraga akoina sumi atopabu tambira budi henna mapungdu phagadawbani Easy White na page 30 da the works of education and the work of redemption are one. Asida mahak na kari hebra heraga takpi tambi ba education gi thabak asisiga aran khubam gi thabak natraga kanbiba gi thabak asi redemption kanbiba phangbagi thabak asi amatani hena akhongonda takpi duna le akoina ishor gi aran khubam asiside akoina isa isana talabasu akoina tan mangam ga dawbi thabak nate asidi Prabhu Jesu Krista gi through the phangjaba free gift ta akoina phangjaba oibini adubu asida changjanangai gi lambi lausing asisidi akoina takpi tambiba akoina yai aduna Prabhu Jesu Krista gi nungsiba magi aran khubam gi matangda aduga pungning hongbagi matamda akoina takpi tambiba asisidi amna darkar tae habise sida I thamjanenge Tuesday da Moses and the prophets sabigi matangda sastra asi part tungan na part asi khaidoe ahan bagi da akoi gi faith thajabagi faith asi build Genesis da akona build tawe asida ayamba pumna makasi akoi gi foundation haurak pham asi Genesis da lanmak yauduna le Genesis da Torah hariba Old Testament da Torah hariba asi se atop ayamba mina di jathang haina khangne adubo asi se karira haraga law asi akhoi bu tambiba takpiba asi oibini jathang asi sina akhoi ngonda punsi asi kamhaina hinggadawbra kamhaina laigidawbra heba asi Torah asi sina matam aduda mokhoi ngonda takpi tambiduna lairami asida sastra asi laktuna adudegi di sastra degi akhoina Israel masa khoi makhoi downfall sumayam khoina tamba phangi aduga makhoi gi hagotpa gi matang dusu aduga makhoi na mai pak pa gi matang dusu khoina mayam paba phangi asi gi marak sida khoina Esther heba gumba Ruth heba Daniel heba Job heba makhoi gi wari ase paba matamda yamna laushinba yaba akhoina paba phangi Esther gi lamchat amasung mahaki punsi gi wari Ruth Daniel amasung Job makhoi gi punsi gi maramda makhoina kamhaina mai pakram khibra haibagi wari ase khoina paba phangi aduga mai pak tabagi romda fail oibagi maram lambi da tamba yaba phangjaba asi Job ki marup nupa mari makhoi adunganda gi su tamba yaba khoina su phangjai aduga Psalms da David ki isai gi parani adubu isai gi para asi sida Psalms 1 amasung Psalms 37 amasung Psalms ki 73 asi sida akhoina tamjaba yaba akhongonte amna kanaga dawba yamna akhoina sida phangjai asida Psalms 1 sida yai phabadi aphataba da leitaraga matam khudingda ishor ngonda ngajidana leiba mkhoi sidi yai phabani ko haina akhoina Psalms 1 gi sida pabada akhoina uba phangi akhoina akhoigi damakta aphaba asikari oigedra
ꯑꯩꯈꯣꯏꯒꯤ ꯗꯃꯛ ꯌꯥꯏꯐꯕ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯁꯥꯝꯁ 1 ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟꯒꯤꯗ ꯃꯦꯊ꯭ꯌꯨ ꯃꯥꯔꯛ ꯂꯨꯛ ꯖꯣꯟ ꯑꯁꯤꯁꯤꯗ ꯑꯌꯥꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯒꯤ ꯄꯥꯎꯇꯥꯛ ꯃꯥꯒꯤ ꯄꯦꯔꯦꯕꯜꯁ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯝꯖꯅꯉꯥꯏ ꯌꯥꯝꯅ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯉꯤ ꯑꯗꯨ ꯉꯥꯛꯇꯪ ꯅꯠꯇꯗꯅ ꯑꯔꯂꯤ ꯆꯔꯆꯀꯤ ꯃꯇꯝꯗꯁꯨ ꯏꯚꯟ ꯄꯣꯜꯒꯤ ꯃꯇꯝꯗꯁꯨ ꯄꯣꯜꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯤꯊꯤ 이ꯕ ꯃꯈꯩꯗ ꯑꯌꯥꯝꯕ ꯑꯍꯧꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤ gospel ꯑꯁꯤ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄ ꯑꯍꯥꯟꯕ 이참 ꯆꯝꯕ gospel ꯑꯁꯤ ꯃꯍꯥꯛꯅ ꯁꯟꯗꯣꯛꯔꯝꯃꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯦ ꯃꯍꯥꯛꯀꯤ ꯊ꯭ꯔꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯥꯞ ꯅꯪ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤ ꯅꯪ ꯑꯩꯅ ꯑꯩꯈꯣꯏ ꯐꯪꯕ ꯌꯥꯔꯦ ꯐꯪꯂꯦ ꯍꯥꯏꯕꯒꯤ gospel ꯑꯁꯤ good news ꯑꯁꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ 이참 ꯆꯝꯕꯁꯤ ꯃꯍꯥꯛꯅ ꯁꯟꯗꯣꯛꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨ ꯍꯦꯛ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯁꯟꯗꯣꯛꯄ ꯇꯝꯖꯕ ꯌꯥꯕ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯊꯪ ꯃꯥꯒꯤ ꯆꯤꯊꯤ ꯈꯨꯗꯤꯡꯗ ꯀꯣꯔꯤꯟꯊꯤꯌꯟꯗ ꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯊꯦꯁꯥꯂꯣꯅꯤꯌꯟꯗ ꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯁꯤꯗ ꯄꯨꯝꯅꯃꯛꯇ ꯇꯝꯖꯕ ꯌꯥꯕ ꯑꯁꯤꯁꯨ ꯄꯣꯜꯅꯁꯨ ꯏꯗꯨꯅ ꯂꯩ ꯑꯗꯨꯒ ꯏꯂꯣꯏ ꯂꯣꯏꯕꯗ ꯔꯦꯚꯦꯂꯦꯁꯟ ꯑꯁꯤꯗꯁꯨ ꯔꯦꯚꯦꯂꯦꯁꯟ ꯑꯁꯤꯁꯤꯗꯤ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯔꯣꯠꯄ ꯂꯩꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯔꯦꯚꯦꯂꯦꯁꯟ ꯑꯁꯤ ꯄꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯁꯤꯗ ꯔꯦꯚꯦꯂꯦꯁꯟ ꯑꯁꯤꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯄꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯤꯚꯤꯜ ꯇꯧꯗꯨꯅ ꯎꯠꯊꯣꯛꯍꯟꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯦꯟ ꯁꯦꯟꯇꯔ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯍꯦꯟꯅ ꯇꯝꯖꯕ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯁꯤꯁꯤꯗ ꯀꯃꯥꯏꯅ ꯃꯍꯥꯛꯅ ꯖꯥꯎ ꯃꯆꯥ ꯑꯃ ꯑꯣꯏꯗꯨꯅ ꯁꯔꯒꯗ ꯂꯩꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯀꯅꯥꯅꯁꯨ ꯁꯤꯜ ꯑꯗꯨ ꯍꯥꯡꯕ ꯉꯝꯗꯕ ꯑꯗꯨ ꯖꯥꯎ ꯃꯆꯥ ꯏꯁꯣꯔꯒꯤ ꯖꯥꯎ ꯃꯆꯥ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯍꯥꯡꯗꯣꯛꯄ ꯃꯍꯥꯛꯅ ꯉꯝꯂꯝꯈꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 5ꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯐꯪꯉꯤ ꯏꯀꯣꯟ ꯀꯣꯟꯕ ꯃꯍꯥꯛꯀꯤ ꯆꯔꯆ ꯑꯁꯦꯡꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯑꯆꯨꯝꯕ ꯆꯔꯆ ꯑꯃꯁꯨꯡ ꯆꯨꯝꯗꯕ ꯆꯔꯆ ꯇ꯭ꯔꯨ ꯋꯔship ꯑꯃꯁꯨꯡ ꯐꯣꯜꯁ ꯋꯔship ꯑꯁꯤꯒꯨꯝꯕꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯉꯤ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯉꯣꯟꯗ ꯏꯗꯨꯀꯦꯠ ꯇꯧꯕꯤꯔꯒ ꯕꯥꯏꯕꯜ ꯑꯁꯤꯅ ꯅꯪ ꯑꯩꯕꯨ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯒ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯅꯛꯁꯤꯟꯍꯟꯕꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯋꯦꯗꯅꯁꯗꯦꯗ ꯆꯪꯁꯤꯟꯁꯦ ꯋꯥꯏꯁ ꯃꯦꯟ ꯑꯦꯟ ꯋꯣꯃꯟ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯕꯥꯏꯕꯜ ꯑꯁꯦ ꯄꯥꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯕꯥꯏꯕꯜ ꯑꯁꯦ ꯄꯥꯕ ꯃꯤꯈꯣꯏꯗꯨꯗꯤ ꯑꯃꯝꯕ ꯁꯨꯔꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯊꯪꯃꯩ ꯃꯩ ꯌꯥꯎꯔꯒ ꯊꯪꯃꯩꯗ ꯄꯥꯏꯔꯒ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯃꯍꯥꯛꯇꯨꯗꯤ ꯃꯥꯡꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯙꯔꯃ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯕꯥꯏꯕꯜ ꯁꯨꯡꯄꯥ ꯄꯥꯗꯕꯗꯨꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯊꯪꯃꯩ ꯄꯥꯏꯔꯒ ꯆꯪꯂꯕꯁꯨ ꯊꯪꯃꯩꯗ ꯃꯩ ꯍꯧꯗꯕꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨ ꯑꯃꯝꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯆꯠꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯒ ꯂꯩꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥ ꯑꯩ ꯙꯔꯃ ꯆꯟꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯗꯧꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜ ꯄꯥꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄ ꯇꯝꯖꯐꯝ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯆꯥ ꯑꯃꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯕꯥꯏꯕꯜꯗ ꯑꯁꯦꯡꯕ ꯅꯨꯄꯤꯒꯤ second Samuel chapter 14 verse 2ꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯖꯣꯌꯦꯕꯅ ꯇꯦꯀ꯭ꯋꯥꯗꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯃꯥꯏꯅ ꯀꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯉꯤ ꯃꯍꯥꯛꯁꯤꯅ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯑꯦꯛꯇꯤꯡ ꯇꯧꯅꯉꯥꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯤꯡꯅ ꯑꯦꯛꯇꯤꯡ ꯑꯗꯨꯁꯨ ꯇꯧꯔꯒ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡꯗ ꯄ꯭ꯔꯥꯛꯇꯤꯀꯦꯜꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ Proverbs chapter 16 verse 23ꯗꯁꯨ ꯁꯤꯗ ꯅꯤꯡꯊꯧ ꯁꯣꯂꯣꯃꯣꯟꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯃꯤꯈꯣꯏꯗꯨꯗꯤ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯟ ꯑꯁꯤꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯁꯤ ꯊꯝꯔꯒ ꯆꯤꯝꯕꯥꯟ ꯑꯁꯤꯁꯤꯗ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯗꯨ ꯊꯝꯃꯤ ꯍꯥꯏꯅ ꯍꯥꯏ ꯆꯤꯝꯕꯥꯟ ꯑꯁꯤꯁꯤꯗꯒꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯆꯤꯝꯕꯥꯟ ꯑꯁꯤꯁꯤꯗꯒꯤ ꯏꯪꯊꯇꯛꯊꯕ ꯋꯥꯍꯩ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯁꯤ ꯑꯁꯦꯡꯕ ꯃꯤꯈꯣꯏꯉꯣꯟꯗꯒꯤꯗꯤ ꯊꯣꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ 1 Kings chapter 4 verse 29 ꯑꯃꯁꯨꯡ 34 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯥꯕ ꯃꯇꯝꯗ ꯀꯤꯡ ꯁꯣꯂꯣꯃꯣꯟ ꯑꯁꯤ ꯃꯍꯥꯛꯉꯣꯟꯗ ꯏꯁꯣꯔꯅ ꯁꯔꯒꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯕꯣꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯤꯕꯤꯈꯤꯕꯅꯤ ꯏꯁꯣꯔꯅ ꯃꯍꯥꯛꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯈꯤꯕ ꯂꯧꯁꯤꯡ ꯑꯁꯤ ꯌꯥꯝꯅ
chauna mahakna pibiki prithvi da khoi gi singba hingkhiba asi King Solomon ngaktangi mahakna singba ngaktan natadana sana lantum da sum hak pachanna ina khulamki prithvi atop dagi mi mayam lakraga mahaki asingba asi yengba lakpa chang yengba lakraga mangmandagi tamjaramki asi sida wisdom asi gyan lausing asi akoina lairik tamba gi knowledge haba asi sina tungale adu hojikti sarga gi gyan lausing wisdom haba asi si hojikti akoina asi ima pana pokraga ima ipa ngonde akoina tamjaba amale natraga school da chatlaga school da gi tamjaba wisdom tunganba knowledge acquired tawba wisdom asidi hojikti akoina sarga da gi isho ngonde gi wisdom laisu asi akoina phangjaba sigumani akoina hojik mama mapang dagi wisdom ase knowledge tamjaba yaba pumnamak ase mama mapang ondagi akhoi machana akhoi tamjai dugu macha aduna so amuka school da chatlaga school dagi tamba yaba lausing gyan pumnamak ase school dagi sumak na tamjai hojikti akhoina as a Christian ama oirabnina akhoi gi ipa ishor le sembiba mapu mahakni aduna gyan lausing kanagumba awatpa lerabdi nakhoina nijau ai let na pijegi heduna lepni akoina isho akoi ipa isho nganda gyan lausing ase mahak nganda ngajaraga nijabadi mahakna len na khomanda pijabi ni loi bida Thursday gi education in the early church ki matamda takpi tambi begi hebegi matang dani Prabhu Jesus Christana mahaki sebok singonda kare hebiramra haraga aina ai ipa ngonda natraga ai ipa gi manakta chakraba matamda aigi mahutta nakhoi ngonda thogat pinangai gi tamakta aigi maramda haibiga dauba aigi mahut ama ai tharakani ko ipa ngonda hairaga tharakani ko haina haibirami haujik asi thawai asengba asi sibuni asi sibu comforter or advocate haina akoina mahak asi sasana masak to akhoi ngonda khanghalle asi comforter hairabdi thogat piba amasung thogat piba hainabni amasung advocate hairabdi advocate tobiba takpi ba tambiba natra ukil oibiba asigumba sini asisida in Greek ki londa da parakletos sena mahaki maming asikawe asi akoina John chapter 14 gi verse 15 khoi mayam khangnaba text ni nang aibu nungsirabdi aigi ja thangdonga o haina Prabhu Jesus Christana haibiba yamna common oiba text oibini adu kanagumba minadi as isori jathang asidi ngakwa yang luida ai ngakpa ngamdeda haina atopna khalamba yai adugo makha taba verse 16 amasung 17 adu akoina parabdi akoina hena bahap taba ngamgani kari asida kari hebra heraga aina ipangonda aina pratna tawgani aduga mahakna nakhoi ngonda thogat pinangai gi damakta tunganba ama nakhoi bu thabirakani aduga mahakna nakhoi bu lomba naidana nakhoi gi narakta laiminagani aduga mahak ase thawai achumbagi thawai asengbani ko achumbani the spirit of truth haina hai aduga ase prithibina kanana su whom the world cannot receive because it seeth him not nakhoi nadi mahak pu ubu phangde mahak ngonda khangde adubu mahakna di thawai sengmanadi nakhoi budi khangi aduga mahakna nakhoi gi yonda nakhoi gi manungda leigidobni aduga thawai sengmana nakhoi gi mathakta tum tatna leigini hana khongonda sida takpi asida haibudi karira heraga ishorna nang aingonda achumba lambido hena khangnangai gi damakta amasung akhoina hanthaba matamda thogat pinangai gi damakta akhoi ngonda comforter oina thogat pinangai gi damakta magi thawai asengbese nang aingonda khongonda thabirae pibi duna laibni Christian mi pomnamak ngonda ishor gi macha pomnamak ngonda ishor gi thawai asengbese pibi duna laibni kanagumna akhoina thawai asengbegi bor ase nijerbadi ishorna su lemna mahaki bor ase mahak na pibi gini thawai asengbegi mahak ase kamhaina amuka sakhang na bra heraga mahak ase educator takpi tambi jaba haiba ase mahak su sakhang ne aduga thawai sengmagi mahaki thabak ase akhoi ngonda educate tawbiba takpi tambiba achumba adu hena khanghanba aduga achumba adu khangdok ngai gi damakta thawai asengmana akhoi ngonda insin biba ithil biba
asi mahaki thabak oibani Paulna Corinthiada mahna chatlaga wapau sandokpa matamda ishorgi mahak education umda khodakta mahak ase chongsinde karigira harga Corinthia mafam ase ishorgi wapau asi tadribani ko makhoi ishorgi nungsiba maram su khangdri ko abise mahakna khangbagi damakta 1 Corinthians chapter 2 gi verse 1 dagi 16 da akoina paba matamda ihan hanbada akoina Paulna kari tawbra heraga ishorgi gospel asi isam chamba se mahakna wapau asi sandok ami ihan hanbada ishorgi aphaba wapau ase sandok pirami gospel ase sandok piramraga konna bahap tare Christian macha khoise Corinthia macha khoise bahap tare hojikti mapung khara pharak le haba matamda mathang akupa lausingumba pumnamak ase hojikti takpi bahopani aduga thawai sengbagi thabak makki maramdasu makhoi monda takpi tambiramba hauramki asisida akoina paba matamdasu kari thengnabra haraga akoina tamjaba matamda pajaba matamda thabak tawba matamda thawai sengbagi pangalna achumbadu hengda khangba ngami aduga akoina thabak ase pangthokpa ngami hena haiba ase akoina paba matamda akoina uba phange we have the mind of Christ sida haina badi kari haina bra haraga akoina Prabhu Jesu Christagi mahakki wakhal gumba asi akoi munda lai haina hai asi haina badi kari ra haraga Prabhu Jesu Christa ngonda thawai sengba thanba gumna akoi ngonda su thawai sengba adu akoi ngonda thangani haina bani asida akoina tamba matamda tamjaba matamda henna gyan tanangai gidamakta thawai sengbana akoigi thakta su thanduna laigani aduga akoina dharma chenbagi lambi romda su henna mapung phanangai gidamakta thawai sengbana akoi ngonda mateng ase PB gini haba asise 1 Corinthians gi chapter 2 verse 10 gi 13 ase akoina paba matamna akoina tengai early church matamda makoigi church ase numit ta mi lising pungning hongraga achumba se khangrakraga atam henna makoi chawkhala namki asise makoigi masagi pangalna tawbanate adubu thawai asengbigi pangalna thawai asengbigi matengna asi oithokpa ngamkhibani hojik su ichin naw sa akoina thawai asengbigi mahaki mateng ase lauraga mahaki pangal ase lauraga isongonda thawai asengbigi bor adu ninjarabadi thawai asengba ase nang aigi takta su akoi sodana yaubiraga akoina isorgi aningba ase akoina pangthokpa ngamini haba asi hairaga sida loisinjage aina ngangba sisida mapung phadaba leirabasu aina ngangba matamda bhap nakoina tahaudaba kyama leiramba yai duda mahakna si haiba oiramgani ko hairaga nakoina su aibu mak tawdiyo duga tabi liba pum